Leibak asida Congress na luchingba United Progressive Alliance government na lengak paiba matamda miyangni kanraba scheme amadi program kaya pekhatam. Program sina taga scheme sing adugi manungda hojik phobdi hinglaga lehuribasi Mahatma Gandhi National Rural Guarantee Act MGNREG amadi Right to Information RTI asi khaktang. Atai scheme sing di matangma chanraktabadagi muthatkiba natragana masak maming hongdokre. Matamgi matungina anobu thausil kaya marum semduna National Democratic Alliance NDA ki lengak na miyang biyay patorang kaya lipta na pekat ki. Sakot pa India ama o henapagi wakalonda anobu scheme amadi project kaya amal kulakpag loinina maming thormada NDA na hindi ki lungkhakta mong sinari. Governor ki Banglo phawbuda lok baban haina maming onkrabani MGNREG asi Modi lengak na masak matumkar hapchillaga maming hongbo pamli haibasi tha kharagi mamangdagi adum khangba hokraban. Hawjikti parliament ta bill loina puthokraba matung opposition ki charangna marakta MGNREG asi Viksit Bharat Guarantee for Rozgar and Ajivika Mission Gramin atenba wahida hairagana Viksit Bharat Ji Ramji haina maming onthokpa semdokpagi bill ama Lok Sabha amadi Rajya Sabha ta pass tawkre. Hawjikti chahi kun helaba MGNREG asi gi mahut Viksit Bharat Ji Ramji haina sillagani. Viksit Bharat Ji Ramji haibasi kumja 2047 phawbuda chakhotlaba India am ohennabagi thausiladu samjinalli. Anoba thausilasina yumthong khudimmakta chahi khudingi numit chamaga kun mangani thabak piragani. Hanagi MGNREG adudi numit chamani khaktang thabak pirambani. MGNREG ga manataba mongda thawrang asina maruoiba hiram mari khaktang akhanaba thabak tawhonnabagi pandam thamli. Pandam mari adudi ising marang kaina phanghanaba hotnaba khunggangi mapungoiba infrastructure semgatpa miyoibagi punchi hingbaga mari leinaba infrastructure semgatpa amadi nongju nungsagi phibam phagatnanaba hotnabani. Ji Ramji na khunggangi sel tungi phibam phagathanbaga loinana yumthong khudinga semtok hengkathanaba pandam thamli. Khunggangi manung hanjinba mafam punamakta ising phangdabagi awaba lehendanaba tongan tongan pandam kayasu thamli. Water body lising humpuni pan hena semgatuna lau singubagi thabak thoromda mateng ohenanaba pandam thamli. Atoppa yamna maruoiba thorang amana ising yoksinduna thambaga loinana laibak lehaw manghandanaba hotnabagi matang asin. Thabak mayam asi pakhatpa da changgadaba senphamsing sentarna chada humpu puthokani aduga lemhoiba chada nifuna state na puthokani. Aduma pu North East ki oinadi sentarna chada maudra amadi state na chada tara oigani. MGNREG tadi sentarna chamda chama puthoklambani. Hanagi MGNREG na nauna maming hongdokpa amadi semdoklaba Viksit Bharat Ji Ramji asigi khetnaba haiba taragadi hanagi aribadudana kai thabak tawgadoribano haibagi mayon thamde. Maduna maram oiraga sel lana sinnabi yabagi amadi maram chaba natraga chadaba yengdana thabak pangsuta chuhonbagi chatnabidu leiraroi. Haibadi Ji Ramji dadi mayon mari khaktangda thabak tawgani thabaksing adagi manungda khunggangi lambi semba pukri natraga guha tawduna ising yoksinanaba thabak tawba u thaba amadi laibak lehaw phagathanaba thabak tawba yauri. Thabak asi chujagi haina hairakpada numit 15 manungda thabak pihaudragadi unemployment allowance phangangani. Masigisi matakta thabak sukraba matung sayulamba natraga numit 15 manungda khusumal pithokani. Unemployment allowance asidi state na puthokadabani namthak tawbu yadanaba artificial intelligence ta based tawba thawrang kayamram sulokhatani hairi. Sahi khuting audit tawgani lau uba amadi lok bok matamdasu numit humphuni thabak ihangani. Parliament opposition NDA da mal chawna siribasi lebak asigi freedom struggle da punchi katkiba Mahatma Gandhi ki maming muthatnana hotnari haibisi yauri. Adubu makoina phanayamna protest tawjaragasu bill asibu maithiba pinanaba MP masing suna leitabana maram oiraga maming onbagi maram chabana chadaba haiba thidana Lok Sabha amadi Rajya Sabha da Ji Ramji haina pass tawkhraban. Masina taklibadi lebak asida BJP na luchingba NDA lengak asina tawge khana ninglabadi thabak amata tawdana tokti amadi loinamak tawba ngami haibisini. Makoina ngamdaba amaka haiba taragadi Manipada kuki suppression ching chathariba ing tapa kaihanbagi lalongsin asi khaktani. Geopolitics ka mai lenena wafam oibanina Myanmar da tholiba civil war asi heklosindriba makai Manipur irang asi paklosin mungamloi haibisini. Masigi maramdi lan asida India su chawna saruk yari haibisi aikoi punaman khangnaribani. Matang haida panjring wafamdi Mahatma Gandhi haibisi laiba asigi ningtam struggle aikolamani Malingi oina masak nairab leikitaba luchingba kharagi maming panbada Mahatma Gandhi ki maming adum yaudaba yadrabani. Hawjikti NDA ki thawrangsina maram oiraga India ki currency dagi
Matamang Gandhi Pablo Lauthorꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤ꯫ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯅꯕ ꯄꯥꯏꯈꯠꯂꯤꯕ ꯃꯤꯁꯟ ꯑꯁꯤ ꯁꯦꯜ ꯊꯥꯗꯕꯒꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯕ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯄꯥꯏꯕ ꯂꯩ꯫ ꯍꯥꯟꯅꯗꯤ ꯑꯆꯪꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯅ ꯄꯨꯊꯣꯛꯂꯝꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯍꯪ ꯂꯩꯅꯔꯝꯗꯦ꯫ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯃꯊꯧ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯕꯤꯛꯁꯤ ꯚꯥꯔꯠ ꯖꯤ ꯔꯥꯝꯖꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯤꯝ ꯑꯁꯤꯅ MGNREGA ꯆꯠꯅꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯊꯕꯛ ꯃꯇꯧ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯑꯃꯗꯤ ꯊꯧꯁꯤꯜ ꯍꯣꯡꯈ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯆꯠꯅꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯖꯤ ꯔꯥꯝꯖꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯐꯪꯗꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯀꯌꯥ ꯁꯨꯅꯔꯤ꯫ ꯃꯐꯝ ꯈꯔꯗꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯃꯤꯠ 12ꯅꯤ ꯈꯛꯇꯪ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯅꯠꯇꯦ, ꯊꯧꯁꯤꯜ ꯃꯌꯥꯝ ꯑꯃ ꯅꯧꯅ ꯁꯦꯝꯗꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯅꯅꯕ ꯂꯩꯕꯥꯛ ꯑꯣꯟꯊꯣꯛꯄꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ꯫ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯁꯨꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯄꯟꯕ ꯇꯥꯔꯒꯗꯤ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯐꯝ ꯑꯌꯥꯝꯕꯗ ꯖꯤ ꯔꯥꯝꯖꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯅꯗꯦ꯫ ꯑꯌꯥꯝꯕ ꯃꯐꯝꯗ ꯊꯕꯛ ꯁꯨꯏ ꯍꯥꯏꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ 10ꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯒ ꯐꯣꯇꯣ ꯀꯥꯞꯍꯟꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ 4 ꯀꯥꯟꯅꯔꯒ ꯃꯃꯥꯡꯒꯤ ꯃꯤꯑꯣꯏ 10 ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯐꯤꯖꯣꯜꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯅꯤ꯫ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯇ ꯑꯞꯂꯣꯗ ꯇꯧꯕꯅꯤ꯫ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯣꯡ ꯇꯦꯡꯕ ꯑꯃꯗꯤ ꯑꯅꯧꯕ ꯂꯧꯈꯣꯡ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯦꯜ ꯐꯪꯅꯅꯕꯒꯤ ꯐꯖꯈꯤꯗ꯭ꯔꯕ ꯂꯤꯆꯠ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯂꯩꯔꯤ꯫ ꯅꯨꯃꯤꯠ 12ꯅꯤ ꯊꯕꯛ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯇꯣ ꯑꯅꯤꯔꯛ ꯀꯥꯞꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯗ ꯅꯨꯃꯤꯠ 12ꯅꯤꯃꯛꯀꯤ ꯈꯨꯠꯁꯨꯃꯟ ꯆꯪꯂꯛꯀꯅꯤ꯫ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯟꯃꯤ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ, ꯖꯤꯂꯥ ꯄꯔꯤꯁꯗ ꯅꯠꯇ꯭ꯔꯒ ꯅꯣꯃꯤꯅꯤꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯑꯃꯨꯛ ꯂꯧꯈꯠꯄ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯏꯂꯦꯛꯇꯦꯗ ꯀꯥꯡꯕꯨꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒꯒꯤ ꯃꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯟ ꯊꯨꯝ ꯑꯁꯤ ꯂꯨꯠ ꯇꯧꯕꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯤꯠ ꯅꯥꯅꯔꯤꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯤꯠꯌꯦꯡ ꯊꯣꯏꯅ ꯆꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯕ ꯀꯥꯔꯗ ꯍꯥꯏꯕꯁꯤ ꯖꯣꯕ ꯀꯥꯔ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯥꯅꯤꯡꯂꯝꯒꯗ꯭ꯔꯥ? ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯁꯨꯍꯜꯂꯨ ꯑꯗꯨꯒ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯨꯃꯟ ꯐꯪꯍꯜꯂꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯐꯤꯜꯗ ꯇꯧꯔꯤꯕ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯁꯨꯅꯣꯝꯗꯅ ꯌꯦꯟꯊꯣꯛꯅꯕꯅꯤ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟꯅ ꯌꯥꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯖꯤ ꯔꯥꯝꯖꯤꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯑꯁꯤꯒ ꯃꯃꯥꯡꯒꯤ ꯃꯨꯠꯈ꯭ꯔꯕ MGNREGAꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯑꯗꯨꯒ ꯈꯦꯠꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯊꯕꯛ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯃꯤꯠ 125ꯅꯤꯒꯤ ꯊꯕꯛ ꯄꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟꯅ ꯌꯥꯗꯦ꯫ ꯁ꯭ꯀꯤꯝꯒꯤ ꯃꯆꯥꯛꯇꯁꯨ ꯌꯥꯎꯗꯦ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯖꯤ ꯔꯥꯝꯖꯤꯒꯤ ꯊꯕꯛ ꯈꯨꯠꯁꯨ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯉꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯁ꯭ꯀꯤꯝꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯤꯛ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ, ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯔꯇꯤꯖ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯕ ꯑꯣꯐꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯚꯔꯇꯤꯖ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366127201ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯅꯗꯨꯅ ꯂꯩꯒꯗꯕ ꯂꯝꯕꯤ ꯆꯠꯄꯗ ꯇꯉꯥꯏꯐꯗꯕ ꯅꯤꯌꯝꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯅꯤꯌꯝꯁꯤꯡ ꯑꯗꯨ ꯉꯥꯛꯇ꯭ꯔꯕꯗꯤ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯃꯔꯛ ꯃꯔꯛꯇ ꯇꯧꯏ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯕꯤꯗ ꯆꯠꯄ ꯏꯟꯖꯤꯟ ꯄꯥꯟꯕ ꯒꯥꯔꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯈꯥꯝꯂꯒ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯆꯀꯥ 2 ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯊꯧꯔꯒ ꯂꯥꯛꯄꯗ ꯍꯦꯜꯃꯦꯠ ꯎꯞꯇꯅ ꯊꯧꯔꯛꯄꯁꯤꯡ ꯐꯥꯕ, ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯗꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯛꯇꯕꯁꯤꯡ ꯐꯥꯔꯒ ꯐꯥꯏꯜ ꯂꯧꯔꯤ꯫ ꯑꯗꯨꯒ ꯆꯀꯥ 4 ꯄꯥꯟꯕ ꯒꯥꯔꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯥꯔ ꯊꯧꯔꯛꯄꯁꯤꯡꯗꯅ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯕ꯭ꯔꯥ, ꯊꯧꯔꯛꯄꯗ ꯕꯦꯜ ꯐꯥꯔꯒ ꯊꯧꯔꯛꯄ꯭ꯔꯥ, ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯃꯗꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠꯄ ꯂꯩꯔꯕꯗꯤ ꯐꯥꯏꯜ ꯄꯤꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯐꯥꯏꯜ ꯊꯤꯍꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯑꯍꯦꯟꯕ ꯅꯠꯇꯦ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯃꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯒꯤꯗꯤ ꯑꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ
कानब पीदबदि नत्ते अदुबु मरक मरकता पांथोकपगी महूत मतम चुप्पगी ओइरबदि गरी थौदुन चटलिबा मियु खुदिमक नियम पुनमक ngang चटलगनि अवारपा लैरबदि लंबी चटपि यादि हाइबदु काउनरoi amadi थौसादबसु तौनरoi अदुबु मतम खरक निंसिंगलगा पांथोकपगी थबक खुतो असिनदि लंबी चटप मतमदा नियम ngangnanaba amadi चेचांग सुननबा होटननिंगबो ओइरो मतम खरक खक्किनि खंदुना खमलकदब लैरबदि लंबी थैरगा नत्रक चटखिबा ngairaga ताबन खर लेरगदी तोखरगदबनी हाइनसु थवा सानदे लंबीद खामलिबसिंग असिना थबक चटपदा अयित अपन पी हाइबगी असावबुसु लेइतिब नत्ते नुमित खुदिंग गरी खामलिबसिबु हाना खांगथबा आइन खुदिंग ngang चटलिबु मी ओइरबदी हेक उबदा खामदुन अपन अयित पीदना चरनखिनबु होटनबसु चुमगनि अराकप खुदिंग खांगबनी हाइबगी मतवदुदी तौदब चुमगनि अमरमदसु हौजिक चथरिबा थोंग असिना मतम चुप्पगी चटनगदब नियम मदु लंबी चटपसिंगसु मतम चुप्पद ngakna चटननबु होटनबु चुमि असिगुम्बा सिनिंगसिंगलक्पु मतमदा सेल तानबगी फिवमदा थबक तौबदी अचुम्ब नत्ति हाइबसि मियाम प्रजागी वक्कतनि